ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯇꯣ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ 5-6ꯅꯤꯗ ꯉꯥꯏꯔꯤ꯫ ꯃꯃꯥꯒꯤ ꯁꯣꯔꯥꯠ ꯐꯥꯎꯕ ꯁꯣꯟꯗ꯭ꯔꯤꯉꯩꯗ ꯃꯅꯤ ꯏꯕꯦꯝꯃꯗꯨꯅ ꯃꯄꯥꯕꯨꯡꯗ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯐꯥꯎꯕ ꯈꯜꯂꯝꯃꯤ, ꯐꯠꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤ ꯅꯤꯡꯉꯣꯜ ꯍꯣꯒꯥꯏꯕꯤꯁꯤ꯫ ꯃꯅꯝ ꯑꯁꯦ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ 5-6ꯅꯤꯗ ꯉꯥꯏꯔꯤ, ꯁꯣꯔꯥꯠ ꯐꯥꯎꯕ ꯁꯣꯟꯗ꯭ꯔꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯋꯥꯒ ꯍꯥꯏꯕ ꯉꯝꯃꯦꯕ꯫ ꯃꯁꯤꯗꯅꯦꯕ ꯑꯩꯅ ꯏꯅꯦ ꯑꯣꯏꯔꯁꯨ ꯃꯁꯦ ꯌꯨꯝꯁꯦ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯋꯥꯅꯤ, ꯀꯔꯤ ꯑꯃꯠꯇꯗꯤ ꯍꯥꯏꯖꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯨꯗ ꯂꯦꯞꯂꯒ ꯇꯥꯔꯤꯕꯅꯤ꯫ ꯂꯥꯏꯕꯤꯒꯤ ꯃꯅꯦꯗꯨꯁꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ, ꯌꯦꯡꯉꯣꯕꯁꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯍꯌꯦꯡ ꯃꯊꯧ ꯃꯉꯝ ꯊꯣꯛꯂꯛꯄꯗ ꯀꯅꯥꯅ ꯗꯥꯟ ꯌꯥꯕꯤꯅꯤ? ꯑꯗꯨꯒꯤꯗꯤ ꯏꯆꯦꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯁꯤꯗ ꯏꯆꯦ, ꯑꯩꯅ ꯌꯥꯕ ꯍꯥꯏꯗꯨꯒ ꯃꯃꯥ ꯍꯥꯏꯗꯨꯅ ꯌꯥꯕꯒ ꯃꯥꯟꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯁꯤꯗ ꯂꯩꯗꯧꯔꯤꯁꯤ ꯅꯄꯥꯅ ꯆꯥꯗꯅꯤ, ꯏꯄꯥ ꯏꯆꯥꯗ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯍꯥꯏꯅ ꯁꯥꯃꯨꯗꯨ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤ ꯏꯕꯦꯝꯃꯗꯨꯁꯨ ꯃꯧꯄꯥꯕꯨ ꯌꯥꯅꯕ ꯀꯟꯅ ꯇꯛꯂꯤ꯫ ꯆꯨꯝꯅ ꯍꯥꯏꯅꯔꯝꯕꯗꯒꯤ ꯂꯥꯏꯕꯤ ꯃꯅꯤ ꯏꯕꯦꯝꯃꯗꯨꯅ ꯃꯥꯁꯨ ꯌꯥꯎꯅ ꯄꯛꯁꯤꯟꯕꯗꯨꯗ ꯁꯥꯎꯅꯤꯡ ꯃꯕꯨꯛꯅꯤꯡꯗ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯏ ꯀꯥꯔꯛꯇꯅꯅꯦ ꯃꯁꯝꯁꯤ ꯐꯣꯏꯔꯒ ꯁꯣꯏꯗꯅ ꯇꯥꯟꯈꯤꯅꯤꯀꯣ꯫ ꯃꯣꯏꯒꯤ ꯍꯥꯏꯅꯐꯝ ꯊꯣꯛꯄ ꯆꯨꯝꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ, ꯑꯩꯕꯨ ꯑꯃꯨꯛ ꯄꯛꯁꯤꯟꯗꯅ꯫ ꯃꯥꯅ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩꯗꯨꯗ ꯃꯅꯤ ꯏꯕꯦꯝꯃꯗꯨꯗꯤ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯤ꯫ ꯌꯦꯡꯉꯣꯏ, ꯃꯥꯁꯨ ꯐꯥꯒꯤꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯗꯨ ꯐꯥꯔꯛꯂꯕꯅꯤ꯫ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯅ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯇꯧꯗ꯭ꯔꯕꯁꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯍꯦꯛꯇ ꯈꯤꯇꯗ ꯄꯥꯎꯊꯣꯛꯈꯤꯗꯧꯔꯤꯕꯅꯤꯅꯦ꯫ ꯅꯪꯕꯨꯅꯦ ꯑꯇꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯈꯜꯂꯒ ꯏꯆꯦꯅ ꯍꯥꯏꯁꯤ ꯌꯥꯎꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ꯫ ꯑꯁ ꯏꯆꯦ, ꯃꯗꯨꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯁꯤꯕ꯫ ꯃꯃꯥꯒꯤ ꯁꯣꯔꯥꯠ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯐꯝ ꯍꯥꯟꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯊꯨꯃꯟꯗ꯭ꯔꯣ? ꯊꯨꯗꯕ ꯌꯥꯗꯕꯒꯤꯅꯤꯅꯦ꯫ ꯅꯪꯅ ꯃꯁꯤꯗ ꯉꯝꯂꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯗꯅ ꯂꯩꯊꯣꯛꯈ꯭ꯔꯣ, ꯀꯨꯏꯊꯔꯒ ꯍꯦꯟꯅ ꯇꯟꯗꯅ ꯇꯣꯛꯈꯤꯗꯧꯔꯤꯕꯅꯤꯗꯣ ꯑꯩꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯅ ꯁꯥꯔꯤꯉꯩꯁꯤꯗ ꯊꯕꯛꯁꯤ ꯂꯣꯏꯁꯤꯟꯕꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯤ꯫ ꯅꯣꯏꯒꯤꯁꯤꯗ ꯃꯆꯤꯠ ꯑꯥꯛꯄꯒꯅꯦ ꯑꯩ ꯁꯪꯗꯦ, ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯀꯣ꯫ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯃꯁꯤꯗ ꯅꯨꯄꯤ ꯐꯪꯉꯦ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯊꯤꯌꯨ ꯌꯥꯗꯅ, ꯄꯥꯈꯪ ꯑꯣꯏꯗꯅ ꯂꯩꯔꯤꯉꯩꯗ ꯃꯇꯝ ꯀꯌꯥꯅꯣ ꯃꯥꯡꯂꯤꯕ? ꯑꯩꯅ ꯃꯁꯤꯗ ꯏꯃꯨꯡ ꯑꯅꯤ ꯄꯨꯗꯨꯅ ꯍꯣꯠꯅꯕꯗꯣ ꯑꯩꯅꯦ ꯍꯧꯖꯤꯛꯇꯤ ꯉꯝꯂꯔꯣꯏ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯕꯨ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯗ ꯉꯝꯕꯒꯤ ꯋꯥ, ꯍꯧꯖꯤꯛꯇꯤ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯊꯕꯛꯁꯦ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ꯫ ꯁꯥꯃꯨꯁꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯆꯦꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯞꯅ, ꯍꯣꯏ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯔꯛꯂꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯥꯒ ꯑꯩꯒꯗꯪ ꯂꯩꯕꯗꯨ ꯃꯤꯅ ꯐꯅ ꯈꯟꯅꯗꯧꯕꯗꯤ ꯅꯠꯇꯦ꯫ ꯃꯄꯥ ꯑꯩꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯂꯥꯟꯅ ꯎꯔꯛꯀꯅꯤ꯫ ꯑꯗꯨꯅꯤ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏꯒꯤ ꯐꯠꯇꯅꯕ ꯅꯠꯇꯦꯅꯦ, ꯅꯣꯏꯒꯤ ꯈꯜꯂꯒꯅꯤ ꯋꯥꯁꯤ ꯍꯧꯗꯣꯔꯛꯂꯤꯕꯁꯦ꯫ ꯑꯗꯣ ꯏꯆꯦ, ꯃꯃꯥꯒꯤ ꯁꯣꯔꯥꯠꯁꯤꯗꯪꯗꯤ ꯂꯣꯏꯈꯤꯁꯅꯨ, ꯃꯗꯨ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯞꯅ ꯀꯨꯞꯅ ꯈꯟꯅꯔꯁꯤ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯌꯥꯏꯅꯦ, ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯍꯦꯛꯇ ꯊꯤꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯅꯦ꯫ ꯁꯨꯝ ꯍꯥꯟꯅ ꯀꯔꯤꯅ ꯐꯩꯌꯦꯗꯣ ꯈꯟꯅꯍꯧꯁꯤ ꯇꯧꯕꯅꯤꯗ꯫ ꯍꯥꯏꯗꯨꯅ ꯋꯥꯗꯣ ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯇꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ, ꯁꯥꯃꯨꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯒꯤ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 2 ꯁꯨꯕꯗ ꯃꯁꯤ ꯏꯕꯦꯝꯃꯅ ꯅꯨꯄꯤ ꯑꯃ ꯂꯩꯔꯤ ꯌꯦꯡꯉꯨ ꯂꯥꯎ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯜꯂꯛꯄꯗꯒꯤ ꯁꯥꯃꯨ ꯍꯥꯏꯅꯤꯡꯗ꯭ꯔꯕꯁꯨ ꯆꯠꯇ꯭ꯔꯕꯗꯤ ꯐꯖꯗꯦ ꯈꯟꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯃꯁꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯆꯦ, ꯏꯆꯦ, ꯍꯣꯏ ꯏꯆꯦ꯫ ꯖꯥꯇꯤ ꯁꯥꯃꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯊꯕꯥ ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯃꯨꯀꯣ, ꯃꯄꯥꯜꯗ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯦ, ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯗꯣꯝꯆꯥ, ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨꯀꯣ ꯍꯥꯏꯔꯒ ꯃꯄꯥꯜꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, ꯑꯣ ꯊꯣꯛꯂꯛꯑꯦ ꯍꯥꯏꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯃꯧꯄꯥ ꯑꯣꯏꯕꯗꯨꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯔꯥꯡ ꯂꯥꯡꯅ, ꯑꯇꯣꯝꯕ ꯅꯪ ꯑꯣꯏꯔꯦ, ꯂꯥꯛꯑꯣ ꯏꯃꯨꯡꯗꯅꯦ ꯐꯝꯍꯧꯔꯕꯅꯤ, ꯑꯗꯨꯝ ꯆꯪꯂꯨ꯫
ꯑꯗꯨꯝ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯩꯁꯦ ꯍꯣꯏꯅꯦ ꯑꯗꯨꯝ ꯆꯪꯉꯨ ꯌꯥꯔꯦꯅꯦ ꯍꯣꯏ ꯍꯥꯏꯅ ꯁꯥꯃꯨꯗꯨ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯒꯤ ꯂꯣꯡꯒꯥ ꯑꯣꯏꯒꯗ꯭ꯔꯥ ꯃꯆꯥꯅꯨꯄꯤꯗꯒꯤ ꯈꯤꯇꯪ ꯍꯟꯒꯗꯧ ꯃꯥꯜꯂꯤ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨ ꯃꯗꯨ ꯎꯕꯗ ꯁꯥꯃꯨꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯑꯗꯨꯃꯛꯅ ꯃꯁꯤꯅꯗꯤ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯏꯕꯦꯝꯃ ꯅꯠꯇꯦ ꯅꯪꯕꯨ ꯈꯨꯔꯥ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯁꯥꯃꯨ ꯊꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯈꯟꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯅ ꯃꯥꯟꯕ ꯃꯤ ꯑꯃ ꯃꯥꯜꯂꯨ ꯑꯗꯨꯒꯤ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ ꯈꯟꯗꯦꯗ ꯑꯗꯣ ꯏꯟꯗꯣꯟ ꯍꯣꯏꯒ ꯏꯆꯦꯅꯤ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯑꯣ ꯍꯥꯏꯅ ꯊꯕꯥꯗꯨ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯁꯥꯃꯨꯁꯨ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯇꯧꯗꯨꯗ ꯊꯕꯥꯗꯤ ꯇꯤꯡꯉꯛ ꯃꯥꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯟꯗꯣꯟ ꯉꯥꯏꯔꯔꯣꯏ ꯌꯥꯔꯅꯤ ꯕꯦꯃꯥ ꯅꯪ ꯍꯦꯛ ꯐꯝꯃꯣꯀꯣ ꯍꯥꯏꯅ ꯁꯥꯃꯨꯗꯨ ꯇꯧꯐꯝ ꯁꯥꯐꯝ ꯈꯪꯗ ꯍꯦꯛꯇ ꯊꯣꯛꯈꯤꯕ ꯃꯇꯧꯗꯨꯗ ꯊꯕꯥꯗꯣ ꯑꯗꯨꯃꯛ ꯀꯩꯅꯣꯅꯦ ꯍꯥꯏꯅ ꯁꯣꯜꯂꯒ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯁꯥꯃꯨꯗꯨ ꯇꯧꯐꯝ ꯁꯥꯐꯝ ꯈꯪꯗ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡ ꯇꯧꯔꯒ ꯊꯣꯛꯂꯛꯄꯗ ꯃꯁꯤ ꯏꯕꯦꯝꯃꯗꯨ ꯁꯨꯃꯥꯡꯒꯤ ꯁꯝꯕꯂꯩ ꯃꯈꯣꯡꯗꯨꯗ ꯇꯨꯃꯤꯟꯅ ꯃꯤ ꯌꯦꯡꯕꯩ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯆꯦꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩ ꯏꯆꯦ ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯅꯪꯕꯣ ꯆꯍꯤ ꯑꯁꯨꯛ ꯅꯧꯔꯤꯕꯁꯤꯕꯨ ꯏꯆꯦꯅ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯅ ꯇꯧꯕꯤꯔꯝꯂꯤꯕꯁꯤꯕꯨ ꯃꯁꯥꯁꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯥꯜꯂꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯈꯪꯂꯒꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯀꯔꯤ ꯈꯟꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯍꯥꯏꯅ ꯁꯥꯃꯨ ꯃꯆꯦꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯤꯕꯒꯗꯨ ꯑꯃꯗ ꯇꯥꯗ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯨ ꯃꯔꯤ ꯂꯦꯞꯇꯅ ꯉꯥꯡꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯣꯏꯔꯕ ꯀꯥꯟꯗ ꯆꯞ ꯂꯦꯞꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯖꯥꯇꯤꯗꯨ ꯇꯞꯅ ꯃꯧꯄꯥꯒꯤ ꯄꯥꯝꯕꯣꯝ ꯋꯥꯏꯗ ꯄꯥꯏꯁꯤꯜꯂꯛꯂꯒ ꯏꯇꯞ ꯇꯞꯅ ꯑꯇꯣꯝꯕ ꯏꯆꯦꯅ ꯇꯧꯔꯤꯕꯁꯤ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗꯅꯤ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯨꯛ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏ ꯃꯗꯨꯁꯨ ꯉꯁꯤꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯈꯣ ꯀꯩꯗꯧꯒꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯝ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯃꯥ ꯃꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯃꯄꯨ ꯃꯕꯦꯟꯗ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯃꯈꯨꯔꯥ ꯃꯟꯗꯣꯟꯗꯁꯨ ꯂꯩꯔꯝꯅꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯨꯔꯥ ꯑꯃ ꯂꯩ ꯑꯗꯨꯁꯨ ꯌꯨꯗ ꯂꯥꯏꯁꯨꯕ ꯃꯗꯣꯝꯆꯥꯗꯨꯅ ꯁꯦꯜꯗ ꯉꯥꯎꯕꯤꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯅꯗꯤ ꯀꯟꯕꯗꯤ ꯉꯝꯂꯣꯏꯗꯕꯅꯤꯅ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯥꯕꯨ ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯈꯤꯁꯤ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯗꯅ ꯇꯧꯕꯗꯨꯁꯨ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯏꯆꯦꯅ ꯋꯥꯗꯨꯃ ꯂꯩꯈꯥꯏ ꯇꯥꯔꯕ ꯀꯥꯟꯗ ꯍꯥꯏꯕꯤꯔꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯖꯥꯇꯤꯁꯨ ꯃꯨꯟꯅ ꯈꯟꯊꯔꯨꯕꯗ ꯃꯧꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯈꯜꯂꯗꯨꯅ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯦ ꯁꯥꯃꯨꯁꯨ ꯃꯆꯦꯗ ꯃꯉꯛꯇꯃꯛ ꯍꯥꯏꯐꯦꯠ ꯅꯣꯝꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯃꯧꯄꯥꯗꯨꯒꯤ ꯏꯪꯒꯤꯠ ꯑꯗꯨꯅ ꯑꯗꯨꯃꯛ ꯈꯪꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯈꯨꯗꯤꯡꯅ ꯃꯥꯅ ꯑꯗꯨꯃꯛ ꯌꯥꯒꯅꯤ ꯍꯥꯏꯅꯤꯡꯂꯦ ꯍꯥꯏꯕ ꯈꯪꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯊꯕꯥꯗꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯩꯁꯨ ꯍꯥꯟꯅ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯔꯨꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯃꯁꯥꯗꯨ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯅ ꯊꯕꯥ ꯅꯪꯗꯤ ꯏꯟꯗꯣꯟ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯕꯦꯝꯃ ꯃꯄꯥꯜꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯁꯥꯔꯨꯔꯁꯤ ꯍꯥꯏꯅ ꯖꯥꯇꯤꯅ ꯊꯕꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯊꯕꯥ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯂꯥꯡꯇꯛꯅꯅ ꯏꯟꯗꯣꯟ ꯋꯥ ꯂꯣꯠꯄꯤꯒꯅꯨ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯄ꯭ꯋꯥꯅꯤ ꯑꯗꯨꯗꯤ ꯍꯟꯗꯛ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯃꯥꯅꯤ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯅꯤꯡꯗꯅꯅꯦ ꯅꯨꯄꯤ ꯌꯦꯡꯂꯛꯀꯦ ꯍꯥꯏꯔꯝꯕꯅꯤ ꯊꯕꯥ ꯖꯥꯇꯤꯒꯤ ꯋꯥꯗꯨꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯦꯟꯅ ꯂꯥꯡꯇꯛꯅꯅ ꯑꯗꯨꯗꯤ ꯏꯟꯗꯣꯟꯅ ꯁꯤ ꯅꯁꯥꯗꯣ ꯑꯃꯨꯛꯇ ꯐꯥꯊꯈꯣꯁꯤ ꯍꯥꯏꯅ ꯖꯥꯇꯤ ꯊꯕꯥꯅ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗꯨꯗ ꯃꯅꯝꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯃꯁꯥꯗꯣ ꯈꯔ ꯐꯥꯊꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯇꯞꯅ ꯅꯈꯨꯔꯥꯒ ꯅꯗꯣꯝꯆꯥꯒꯅ ꯅꯪꯕꯨ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗꯨꯗ ꯊꯥꯖꯅꯕ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅꯗꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯁꯨ ꯄꯥꯡꯕꯗꯤ ꯉꯝꯂꯣꯏꯗꯣ ꯑꯗꯨꯅ ꯏꯟꯗꯣꯟꯅ ꯅꯪꯕු ꯃꯐꯝ ꯈꯪꯕꯗ ꯂꯩꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯏꯟꯗꯣꯟꯅ ꯁꯤꯟꯕꯤꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯆꯨꯝꯃꯤ ꯃꯥꯁꯨ ꯃꯇꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨꯅꯤ ꯏꯕꯦꯝꯃ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕꯗꯨꯒꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯇꯨ ꯂꯩꯈꯤꯗ꯭ꯔꯕꯗꯨꯗ ꯑꯣꯏꯅ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ
ꯅꯪꯁꯨ ꯂꯨꯅ ꯆꯥꯅꯁꯨ ꯇꯧꯕꯤꯗꯧꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯗ ꯆꯍꯤ ꯃꯇꯥꯡꯗꯨꯗꯤ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯨꯗꯤ ꯇꯣꯛꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯣ ꯑꯗꯨꯒ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯣ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯍꯥꯏꯗꯨꯁꯨ ꯍꯦꯛ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯏꯟꯗꯣꯟ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯣꯏ ꯑꯗꯣ ꯋꯥꯈꯜꯗꯣ ꯃꯨꯟꯅ 9 ꯊꯣꯛꯅꯗꯤ ꯈꯜꯂꯨꯀꯣ ꯍꯣꯏ ꯏꯟꯗꯣꯟ ꯍꯥꯏꯅ ꯊꯕꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯖꯥꯇꯤꯁꯨ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡꯗ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯉꯥꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯥꯏꯕꯤꯗꯨ ꯃꯃꯥ ꯍꯦꯛ ꯂꯩꯇꯕꯒ ꯃꯅꯤ ꯏꯕꯦꯝꯃꯗꯨꯅ ꯁꯤꯟꯗꯨꯅ ꯑꯄꯣꯛꯄ ꯃꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯨ ꯈꯔ ꯈꯖꯤꯛ ꯄꯦꯟꯖꯔꯝꯗꯦ ꯑꯗꯨꯅ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯒ ꯃꯇꯝ ꯈꯤꯇꯪꯁꯨ ꯉꯥꯏꯕ ꯌꯥꯕꯁꯦ ꯁꯣꯔꯥꯠ ꯂꯣꯏꯈꯤꯕꯗꯁꯨ ꯉꯥꯏ ꯏꯅꯦ ꯏꯕꯦꯝꯃꯅꯦ ꯇꯧꯔꯤꯁꯤꯅ ꯑꯣꯟꯊꯣꯛꯅ ꯃꯤꯂꯩ ꯂꯥꯡꯈ꯭ꯔꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯅꯤ ꯍꯥꯏꯅꯔꯣꯏꯒ ꯑꯝꯇ ꯈꯪꯗꯦꯕ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯅ ꯅꯤꯡꯕꯗꯨꯗ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯧ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥꯕꯨꯡꯁꯨ ꯍꯟꯖꯤꯜꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯣꯡ ꯍꯥꯗꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯍꯥꯏꯅ ꯏꯈꯪ ꯈꯪꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯁꯣꯔꯗꯨ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯒ ꯁꯥꯎꯔꯤ ꯄꯥꯕꯁꯤꯗꯤꯕ ꯑꯩꯗꯤ ꯀꯅꯥꯒ ꯑꯣꯏꯔꯨꯕꯣꯏ ꯅꯤꯡꯉꯨꯔꯦ ꯏꯆꯥ ꯇꯣꯝꯕꯤ ꯍꯩꯅꯨ ꯇꯔꯦꯡꯕꯨ ꯀꯅꯥꯅ ꯏꯆꯥꯗ ꯁꯥꯎꯍꯜꯂꯒꯦꯅꯦ ꯑꯗꯨꯛ ꯁꯥꯎꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯄꯥꯕ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯍꯥꯏꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯦꯇꯣꯟꯅ ꯏꯃꯥꯇꯣꯟ ꯌꯦꯡꯍꯟꯅꯤ ꯍꯥꯏꯗꯣ ꯀꯝꯗꯧꯔꯒꯦ ꯁꯥꯃꯨ ꯃꯆꯥꯅꯨꯄꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯨ ꯌꯥꯎꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯇꯞꯅ ꯋꯥꯗꯨ ꯊꯩꯗꯣꯛꯄꯣꯏ ꯀꯩꯕꯣꯏ ꯆꯨꯝꯅ ꯁꯨꯝ ꯃꯁꯛ ꯌꯦꯡꯂꯨꯕꯅꯤꯗ ꯋꯥꯔꯤꯒ ꯑꯝꯇ ꯁꯥꯟꯅꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯏꯄꯥꯒꯤ ꯇꯣꯝꯕꯤ ꯏꯆꯥ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯗ ꯑꯉꯥꯡꯅ ꯌꯥꯎꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯄꯥꯕ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯑꯗꯣ ꯄꯥꯕ ꯍꯌꯦꯡꯋꯥꯏ ꯏꯃꯥꯇꯣꯟ ꯂꯥꯛꯂꯀꯥꯟꯗ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯤꯗꯣꯏꯔꯣ ꯏꯍꯦ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯑꯗꯨꯝꯅ ꯇꯧꯒꯗꯒꯦꯅꯦ ꯍꯤꯡꯉꯣꯏ ꯅꯃꯥꯅ ꯂꯥꯏꯕꯛ ꯊꯤꯗꯅ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯄꯥꯅꯗꯤ ꯏꯆꯥꯕꯨ ꯈꯛ ꯑꯈꯥꯕ ꯃꯤꯠ ꯌꯦꯡꯒꯗꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯏꯃꯥꯇꯣꯟ ꯂꯥꯛꯂꯒꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯇꯧꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯆꯠꯂꯨ ꯏꯄꯥ ꯆꯠꯊꯣꯛꯂꯨꯕꯒꯤ ꯋꯥꯔꯦ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯠꯇ ꯀꯜꯂꯨ ꯆꯠꯂꯨ ꯍꯣꯏ ꯄꯥꯄ ꯍꯥꯏꯅ ꯂꯥꯏꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯁꯥꯃꯨ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯇꯣꯟ ꯑꯃ ꯂꯥꯛꯂꯒ ꯃꯥꯕꯨ ꯇꯥꯊꯤ ꯇꯅꯥꯅ ꯇꯧꯔꯗꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯗꯨ ꯃꯗꯨ ꯈꯜꯂꯨꯕꯗ ꯃꯥꯁꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯃꯃꯥ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯅꯧꯕ ꯃꯃꯥꯇꯣꯟ ꯂꯥꯛꯂꯒ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯗꯤ ꯈꯟꯖꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯈꯜꯂꯝꯂꯣꯏꯗꯕꯅꯤꯀꯣ ꯍꯥꯏꯅ ꯁꯥꯃꯨꯗꯨ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯃꯥꯅ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯅꯤ ꯍꯥꯏꯅ ꯌꯦꯡꯂꯨꯔꯤꯕ ꯅꯨꯄꯤꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗ ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯈꯜꯗꯨ ꯂꯨꯝꯊꯔꯛꯇꯨꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯨꯝꯕꯤꯌꯦꯗꯨꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯃꯥꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯃꯌꯨꯝ ꯄꯥꯜꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯕꯨ ꯑꯐꯕꯗꯤ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯒꯗꯕ ꯃꯥꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯅ ꯈꯪꯀꯟ ꯀꯟꯅ ꯄꯥꯕ ꯍꯣ ꯄꯥꯕ ꯇꯥꯔꯕꯣ ꯏꯍꯦ ꯅꯥ ꯑꯁꯤ ꯄꯪꯕ ꯇꯥꯔꯦꯅꯤ ꯏꯆꯥ ꯇꯣꯝꯕꯤ ꯀꯔꯤꯅꯣ ꯈꯔ ꯇꯞꯅ ꯀꯧꯕ ꯌꯥꯗ꯭ꯔꯣ ꯑꯁ ꯀꯔꯥꯏꯗꯒꯤ ꯇꯞꯅ ꯀꯧꯕꯅꯣ ꯑꯩꯅ ꯑꯗꯨꯛ ꯌꯥꯝ ꯀꯧꯔꯤꯗꯨ ꯇꯥꯗ꯭ꯔꯒ ꯁꯦ ꯏꯁꯤꯡ ꯍꯥꯏꯗꯣ ꯑꯩꯅ ꯀꯧꯕ ꯇꯥꯗꯕ ꯃꯈꯩ ꯄꯥꯕꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯏꯃꯥꯇꯣꯟꯒꯤ ꯋꯥꯈꯜ ꯈꯜꯂꯤꯔꯣ ꯁꯥꯃꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ តាꯕꯗ ꯏꯁꯤꯡ ꯊꯛꯂꯝꯕꯗꯨ ꯈꯪꯍꯥ ꯍꯥꯅ ꯏꯁꯤꯡꯒ ꯂꯣꯏꯅ ꯎꯠꯊꯣꯔꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯄꯥꯈꯠꯅ ꯃꯄꯥꯒꯤ ꯃꯅꯝꯗ ꯄꯣꯞ ꯊꯥꯕꯤꯔꯤ ꯑꯗꯨꯒ ꯄꯥꯈꯠꯅ ꯄꯥꯕ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯃꯁꯤꯗꯤꯕ ꯀꯔꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯂꯛꯂꯤꯕ ꯋꯥꯅꯣ ꯈꯪꯗꯦꯅꯦ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗꯗꯤ ꯍꯥꯏꯇꯥꯕ ꯌꯥꯔꯦ ꯆꯪꯉꯣ ꯏꯃꯨꯡꯗ ꯅꯊꯧꯗꯨꯝ ꯇꯧꯖꯔꯨꯔꯣ ꯍꯣꯏ ꯍꯥꯏꯅ ꯂꯥꯏꯕꯤꯗꯨ ꯇꯥꯇꯨ ꯃꯥꯅ ꯍꯥꯏꯔꯨꯔꯤꯕ ꯋꯥꯗꯨ ꯁꯣꯏꯔꯕ꯭ꯔꯥ ꯈꯟꯅ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯁꯥꯃꯨ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯃꯁꯥꯗꯨ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯟꯊꯔꯨꯕꯗ ꯃꯇꯣꯝꯇ ꯏꯀꯥꯏꯖꯅ ꯃꯆꯤꯟꯗ ꯇꯞꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯣꯟꯊꯣꯛꯄ ꯉꯥꯛ ꯊꯦꯡꯅꯩ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯑꯁꯣꯝꯗꯅ ꯊꯕꯥꯗꯨ ꯐꯃꯨꯡꯗ ꯍꯤꯞꯅ ꯋꯥꯈꯜ ꯇꯧꯔꯤ ꯏꯟꯗꯣꯟ ꯖꯥꯇꯤꯅ ꯍꯥꯏꯒꯨꯝꯂꯗꯅ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯄꯥꯈꯪ ꯑꯃꯠꯇꯅꯁꯨ ꯑꯩꯕꯨ ꯄꯥꯝꯕꯤꯔꯣꯏ ꯄꯥꯝꯂꯕꯁꯨ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯤ ꯀꯅꯥꯝꯇꯗ ꯂꯩꯔꯣꯏ ꯑꯗꯨꯒ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯀꯥꯗ ꯌꯦꯠꯇꯣꯏ ꯁꯔꯨꯛ
ꯈꯔ ꯑꯍꯜ ꯑꯣꯏꯔꯁꯨ ꯃꯇꯨ ꯂꯩꯈꯤꯗ꯭ꯔꯕꯗꯨꯗ ꯂꯩꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯏꯟꯗꯣꯟꯅ ꯄꯨꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯤꯗꯤ ꯑꯗꯨꯝ ꯐꯔꯝꯒꯅꯤ ꯍꯣꯏꯗ ꯈꯔ ꯑꯍꯜ ꯑꯣꯏꯖꯔꯁꯨ ꯀꯩꯗꯧꯋꯦꯒꯦ ꯋꯥꯈꯜ ꯇꯥꯗꯕ ꯅꯍꯥꯒ ꯂꯩꯔꯒ ꯋꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯑꯍꯜ ꯑꯣꯏꯖꯔꯁꯨ ꯋꯥꯈꯜ ꯇꯥꯕꯗꯨꯒꯤꯗ ꯏꯪꯅ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯐꯩꯗ ꯑꯗꯣ ꯑꯩꯒꯤ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯇꯪ ꯍꯜꯂꯝꯃꯗꯤ ꯑꯃꯨꯛ ꯐꯕ ꯆꯍꯤꯗꯣ ꯁꯨꯝ ꯌꯦꯡꯅꯧꯔꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯌꯥꯕꯒꯤ ꯆꯥꯡꯅꯅꯤ ꯑꯗꯨꯗ ꯃꯤꯅ ꯑꯃꯨꯛ ꯃꯄꯥꯒꯨꯝꯕꯅ ꯂꯩ ꯍꯥꯏꯅ ꯅꯣꯛꯅꯔꯒꯅ ꯀꯝꯗꯧꯕ ꯍꯣꯏꯗ ꯅꯣꯛꯅꯅꯤꯡꯕ ꯃꯈꯩ ꯅꯣꯛꯅꯖꯁꯅꯨ ꯃꯣꯏꯅ ꯑꯩꯒꯤ ꯆꯥꯕ ꯊꯛꯄꯤꯗꯧꯕ ꯅꯠꯇꯦ ꯑꯩꯅ ꯋꯥꯔꯕ ꯀꯥꯟꯗ ꯀꯅꯥ ꯑꯃꯅ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯥꯅ ꯐꯗꯧꯕ ꯂꯝꯕꯤ ꯌꯦꯡꯖꯕꯅ ꯐꯩ ꯍꯥꯏꯅ ꯇꯞꯅ ꯁꯣꯟꯖꯗꯨꯅ ꯊꯕꯥꯗꯨ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯝꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯌꯨꯡꯕꯗꯨ ꯄꯣꯊꯥꯗ ꯖꯥꯇꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯖꯥꯇꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯟꯗꯣꯟ ꯍꯣ ꯏꯟꯗꯣꯟ ꯖꯥꯇꯤꯁꯨ ꯊꯕꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯎꯏꯔꯨꯝ ꯎꯏꯊꯔꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯣ ꯀꯅꯥꯅꯣ ꯑꯩꯅꯤ ꯊꯕꯥꯅꯤ ꯏ ꯊꯕꯥ ꯅꯪ ꯑꯣꯏꯔꯦ ꯏꯟꯗꯣꯟ ꯊꯣꯛꯂꯛꯀꯦ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯒ ꯐꯝꯂꯝꯃꯣ ꯏꯟꯗꯣꯟ ꯂꯥꯛꯏ ꯍꯥꯏꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ ꯖꯥꯇꯤ ꯊꯕꯥ ꯎꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯊꯕꯥ ꯂꯥꯎꯅꯦ ꯁꯤꯗ ꯐꯝꯂꯨ ꯂꯥꯎꯅꯦ ꯀꯔꯤꯒꯤ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯅꯣ ꯏꯟꯗꯣꯟ ꯑꯩꯁꯤ ꯏꯟꯗꯣꯟꯅ ꯍꯥꯏꯕ ꯋꯥꯗꯨꯒꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯅꯤ ꯑꯗꯣ ꯌꯥꯏꯗ ꯅꯪꯅ ꯈꯟꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯈꯟꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ ꯑꯗꯣ ꯏꯟꯗꯣꯟ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯑꯩꯕꯨ ꯃꯄꯥꯒꯨꯝꯕꯗ ꯂꯩ ꯍꯥꯏꯗꯅ ꯍꯥꯏꯅꯔꯕꯗꯤ ꯈꯟꯕꯗ ꯑꯩꯁꯦ ꯃꯦꯟ ꯇꯥꯕ ꯉꯝꯗ ꯂꯩꯔꯤ ꯏꯆꯦ ꯑꯗꯨꯒꯤꯕꯨ ꯏꯕꯦꯝꯃ ꯃꯤ ꯋꯥ ꯉꯥꯡꯗꯧꯔꯤꯕ ꯃꯣꯏꯅꯅꯦ ꯅꯪꯒꯤ ꯆꯥꯕ ꯊꯥꯛꯄꯤꯗꯧꯕ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯅꯟꯗꯣꯟꯒ ꯅꯈꯨꯔꯥꯒꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯅꯣꯅꯦ ꯉꯥꯡꯕ ꯁꯛꯄꯒꯤꯗꯤ ꯑꯗꯨꯃꯛ ꯇꯥꯊꯣꯛꯂꯒ ꯈꯪꯕ ꯉꯝꯃꯤꯗ ꯏꯟꯗꯣꯟ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗꯨꯗ ꯀꯟꯅ ꯄꯤꯅꯕ ꯂꯥꯛꯅꯔꯤ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯂꯨꯔꯤꯕꯁꯤ ꯃꯤꯒꯤ ꯃꯇꯨ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯂꯣꯟꯅꯕꯤ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯍꯥ ꯑꯃꯨꯛꯇ ꯈꯜꯂꯣꯕ ꯃꯤꯒꯤ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯀꯩꯅꯦꯅ ꯈꯟꯅꯤ ꯍꯥꯏꯅ ꯖꯥꯇꯤꯗꯨ ꯊꯕꯥꯒꯤ ꯃꯕꯨꯛ ꯑꯣꯟꯅꯕ ꯋꯥ ꯍꯥꯏꯔꯤ ꯇꯥꯟꯖꯥꯗꯨꯗ ꯍꯦꯛ ꯆꯥꯅ ꯊꯕꯥꯒꯤ ꯃꯗꯣꯝꯆꯥ ꯕꯦꯅꯨꯗꯨ ꯁꯧ ꯂꯥꯎꯅ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯊꯥꯅ ꯉꯥꯡꯁꯛꯂꯒ ꯆꯪꯂꯛꯂꯝꯃꯤ ꯑꯩꯅꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯃꯁꯤꯗ ꯍꯅꯨꯕꯤ ꯁꯥꯗꯅ ꯃꯁꯤꯗ ꯂꯩꯀꯥꯏ ꯀꯣꯏꯗꯅꯒ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯅꯪ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯌꯦꯡꯉꯣꯕ ꯅꯪ ꯊꯕꯥꯁꯨ ꯃꯟꯗꯣꯟꯒꯤ ꯁꯞꯇ꯭ꯔꯗꯨ ꯎꯕꯗ ꯈꯪꯅ ꯖꯥꯇꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯐꯦꯠ ꯂꯩꯁꯤꯟꯗꯨꯅ ꯏꯟꯗꯣꯟ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯨꯕꯤꯕ ꯇꯥꯔꯦ ꯀꯤꯒꯅꯨꯁꯦ ꯅꯟꯗꯣꯟ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯐꯅꯕ ꯍꯥꯏꯅꯒꯦꯁꯦ ꯍꯥꯏꯅ ꯀꯤꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯤ ꯊꯕꯥꯁꯨ ꯖꯥꯇꯤꯅ ꯑꯗꯨꯝꯅ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯍꯥꯏꯕꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯂꯝꯕꯗꯨꯗꯤ ꯈꯔ ꯐꯔꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯕꯦꯅꯨꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯒꯍꯥꯏꯗ ꯃꯁꯝꯗꯨ ꯍꯦꯛꯇ ꯂꯥꯝꯒꯤ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯖꯥꯇꯤꯗꯨ ꯃꯈꯨꯗꯨ ꯐꯠ ꯉꯥꯛꯊꯣꯛꯂꯒ ꯀꯩꯅꯣꯗ ꯏꯆꯦ ꯋꯥꯒꯤ ꯋꯥ ꯁꯨꯝꯅ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯅꯠꯇ ꯑꯉꯥꯡꯁꯤꯗꯤ ꯍꯦꯛꯇ ꯅꯈꯨꯠ ꯊꯥꯗꯨꯒꯤ ꯇꯧꯔꯤꯕꯗꯨꯕꯨ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯂꯒꯦ ꯇꯧꯕ ꯇꯧꯗꯕ ꯕꯦꯝꯃ ꯃꯁꯤ ꯑꯩꯒꯤ ꯏꯆꯥ ꯑꯩꯅ ꯋꯥꯔꯛꯄꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯏꯆꯦꯅꯗꯤ ꯅꯆꯤꯟꯗꯗꯤ ꯅꯆꯥꯅꯤ ꯍꯥꯏꯔꯤ ꯏꯆꯦꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯅꯆꯥ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯏꯆꯦꯅ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯝꯂꯣꯏꯗ ꯀꯔꯤ ꯑꯩꯅ ꯐꯨꯅꯤꯡꯉꯦ ꯐꯨꯅꯤ ꯆꯩꯅꯤꯡꯉꯦ ꯆꯩꯅꯤ ꯃꯗꯨꯗ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦꯕ ꯍꯥ ꯅꯪꯒꯤ ꯀꯔꯤ ꯅꯊꯧꯅꯣꯕ ꯍꯣꯏ ꯏꯊꯧꯕꯨꯗꯤ ꯊꯣꯏꯅ ꯑꯣꯏꯗꯦ ꯑꯗ ꯏꯆꯦꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯅꯆꯥꯗꯣ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯨꯝꯅ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯆꯥꯎꯌꯣꯛ ꯅꯥꯎꯌꯣꯛꯀꯤ ꯃꯔꯝꯒꯤꯗꯃꯛ ꯋꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯁꯤꯒꯤ ꯃꯤꯅꯨꯈꯥꯡꯁꯦ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯂꯥꯎ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯎꯑꯣ ꯑꯩꯅ ꯂꯥꯎ ꯍꯥꯏꯔꯤꯉꯩꯁꯤꯗ ꯐꯖꯅ ꯂꯥꯛꯍꯧꯔꯕꯗꯤ ꯐꯅꯤ ꯅꯪ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯅ ꯕꯦꯅꯨꯗꯨ ꯊꯕꯥꯕꯨ ꯖꯥꯇꯤꯒꯤ ꯃꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯅꯕ ꯍꯥꯏꯔꯤ ꯊꯕꯥꯁꯨ ꯀꯤꯕꯅ ꯄꯦꯔꯤ ꯇꯧꯅ ꯖꯥꯇꯤꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ ꯃꯇꯧꯗꯨꯗ ꯖꯥꯇꯤꯁꯨ ꯑꯗꯨꯃꯛ ꯍꯟꯗꯅ ꯏꯆꯦ ꯑꯉꯥꯡ ꯑꯁꯤꯗ ꯏꯆꯦ ꯍꯣꯏ ꯏꯇꯩ ꯍꯣꯏꯅ ꯇꯧꯕꯤꯔꯤꯕꯁꯤ ꯈꯔ ꯍꯦꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯄꯣꯛꯄ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯗꯅꯕꯨ ꯑꯁꯨꯛ ꯇꯥꯊꯤ ꯇꯣꯏꯅ ꯇꯧꯕꯁꯤ ꯀꯩꯁꯨ ꯊꯣꯛꯅꯗꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯨꯡꯉꯥꯏꯖꯗꯦ ꯑꯄꯣꯛꯄ ꯅꯠꯇ꯭ꯔꯕꯁꯨ ꯍꯩ ꯅꯪꯅ ꯀꯔꯤ ꯈꯪꯗꯅꯅꯣꯕ ꯍꯥ ꯀꯔꯤ ꯈꯪꯗꯅꯅꯣꯕ ꯍꯥꯏꯖ ꯁꯥꯔꯤꯗꯣ ꯃꯃꯥ ꯃꯄꯥ ꯑꯁꯤꯕꯤꯗꯣ ꯑꯗꯨꯅ ꯆꯦꯡ ꯈꯨꯌꯥ ꯑꯃꯗ ꯊꯥꯗꯔꯛꯄ ꯅꯠꯇꯦꯅꯦ ꯑꯩꯗꯅ ꯏꯄꯣꯝ ꯊꯤꯠꯄ ꯃꯈꯩ ꯁꯨꯔꯒ ꯊꯥꯛꯂꯤꯕꯅꯤꯅꯦ ꯊꯥꯛꯂꯤꯕ ꯏꯆꯦ
ꯑꯗꯨꯝ ꯅꯦꯛꯇ ꯋꯥꯗꯣ ꯈꯟꯊꯗꯅ ꯉꯥꯡꯕꯤꯅꯨ ꯑꯩꯗ ꯅꯠꯇꯦ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕꯅꯁꯨ ꯈꯪꯕꯅꯤ ꯑꯉꯥꯡꯁꯤꯒꯤꯅꯤ ꯍꯥꯏꯗꯅ ꯏꯆꯦ ꯏꯇꯩ ꯑꯗꯨꯅ ꯀꯔꯤꯁꯨ ꯋꯥꯠꯇꯅ ꯊꯝꯂꯝꯂꯤꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯏꯆꯦꯒ ꯏꯇꯩꯒꯅ ꯃꯌꯥꯝꯗꯣ ꯀꯥꯏꯗꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯃꯇꯥꯒꯨꯝ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯁ ꯌꯥꯝ ꯈꯪꯕꯤꯔꯦꯗ ꯍꯥ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅꯅꯣꯕ ꯑꯁꯨꯛ ꯑꯋꯣꯛ ꯑꯄꯥ ꯁꯥꯔꯤꯁꯦ ꯅꯠꯇꯦ ꯅꯪꯒꯤ ꯅꯧꯕ ꯄꯛꯈ꯭ꯔꯥ ꯑꯗꯨꯒꯤ ꯑꯣꯏꯅ ꯄꯤꯁꯤꯟꯒꯦ ꯍꯥꯏꯅ ꯑꯐ ꯁꯥꯔꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕ ꯆꯥꯠꯅꯤꯀꯣ ꯑꯩꯒꯤ ꯏꯄ꯭ꯋꯥꯗꯨꯕꯨꯗꯤ ꯄꯛꯈ꯭ꯔꯥ ꯑꯣꯏꯖꯔꯁꯨ ꯅꯨꯄꯤꯗꯨ ꯁꯤꯈ꯭ꯔꯦꯅꯦ ꯃꯥꯒꯤ ꯃꯀꯥꯗ ꯀꯅꯥꯁꯨ ꯌꯦꯠꯄꯤꯗꯧꯕ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯦꯅ ꯁꯤꯟꯕꯤꯔꯤꯕ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯀꯝꯗꯧꯕ ꯍꯥ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯁꯦ ꯅꯨꯡꯁꯤꯕꯒꯤꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯅꯨꯄꯥꯗꯨꯗ ꯄꯤꯅꯕ ꯃꯇꯥꯡ ꯆꯥꯕꯒꯤ ꯑꯣꯏꯔꯝꯅꯤꯅꯦ ꯍꯥ ꯑꯣꯏꯔꯝꯅꯦꯕ ꯑꯁꯦꯡꯕ ꯍꯥꯏꯔꯛꯂꯕꯅꯤꯅ ꯕꯦꯅꯨꯗꯨ ꯍꯥꯏꯐꯦꯠ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ ꯑꯗꯨꯕꯨ ꯁꯤꯟꯐꯦꯟ ꯐꯕꯤꯅꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯄ ꯑꯃꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯝꯃꯤ ꯏꯁ ꯅꯧꯄꯥ ꯄꯛꯈ꯭ꯔꯥ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯤꯁꯤꯡꯏ ꯍꯣꯠꯅꯔꯤꯕ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯉꯛꯇꯕꯕꯨ ꯉꯝꯗꯦꯅꯦ ꯍꯣꯏ ꯏꯆꯦꯒꯤ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗ ꯄꯤꯁꯟꯗꯧꯒꯤ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤ ꯍꯥ ꯑꯗꯨꯅ ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯅꯪꯒꯤ ꯀꯔꯤ ꯅꯊꯧꯅꯣ ꯍꯥ ꯀꯔꯤ ꯅꯊꯧꯅꯣꯕ ꯑꯩꯅ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗ ꯄꯤꯅꯤꯡꯉꯤ ꯄꯤꯅꯤ ꯍꯅꯨꯕꯗ ꯄꯤꯅꯤꯡꯉꯤ ꯄꯤꯅꯤ ꯅꯪꯅ ꯑꯁꯨꯛ ꯆꯛꯋꯥꯏ ꯁꯥꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯆꯛꯋꯥꯏ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯆꯦ ꯑꯐꯕ ꯃꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤ ꯑꯣꯏꯅꯤꯡꯗꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯈꯔ ꯌꯥꯎꯁꯤꯜꯂꯤꯁꯤ ꯏꯆꯦꯅ ꯑꯉꯥꯡ ꯑꯁꯤꯕు ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩ ꯂꯩꯔꯤꯉꯩꯗꯗꯤ ꯈꯛ ꯌꯥꯗꯧꯕ ꯅꯠꯇꯦ ꯀꯔꯤ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯊꯤꯡꯕ ꯉꯝꯗꯧꯔꯤꯕ ꯍꯥ ꯍꯦ ꯂꯥꯎ ꯂꯝꯀꯦꯠꯄꯤ ꯌꯨꯝꯗ ꯆꯠꯁꯤꯒꯤ ꯆꯠꯁꯤꯂꯥ ꯍꯥꯏꯅ ꯍꯦꯛꯇ ꯕꯦꯅꯨꯅ ꯊꯕꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯅꯝꯗꯅ ꯆꯤꯡꯕ ꯍꯧꯔꯝꯃꯤ ꯊꯕꯥꯁꯨ ꯀꯞꯂꯤ ꯇꯧꯗꯨꯅ ꯇꯧꯗꯅꯕ ꯀꯟꯅ ꯍꯥꯏꯖꯔꯤ ꯏꯟꯗꯣꯝꯆꯥ ꯑꯩꯕꯨ ꯅꯨꯄꯥꯗꯨꯗꯗꯤ ꯊꯥꯖꯕꯤꯅꯨ ꯀꯩꯗꯧꯒꯦ ꯏꯟꯗꯣꯝꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯍꯩ ꯂꯝꯀꯦꯠꯄꯤ ꯑꯩꯈꯣꯏꯕꯨ ꯌꯣꯟꯒꯦ ꯈꯪꯒꯅꯨ ꯂꯥꯎꯋꯣ ꯆꯠꯁꯤ ꯂꯥꯎꯏꯗꯤ ꯂꯥꯎꯅꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯐꯅꯅꯕꯅꯤꯅꯦ ꯂꯥꯎꯅꯦ ꯏꯟꯗꯣꯝꯆꯥ ꯃꯇꯧꯗꯨꯗ ꯖꯥꯇꯤꯁꯨ ꯌꯦꯡꯕ ꯉꯝꯗ ꯕꯦꯅꯨꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯍꯦꯛꯇ ꯀꯟꯊꯣꯛꯂꯒ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯖꯔꯕꯁꯤ ꯐꯥꯎꯕꯗ ꯇꯥꯕꯤꯗꯕ ꯏꯆꯦꯒꯤ ꯑꯄꯣꯛꯄꯤ ꯏꯆꯥꯗꯨꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯅꯤꯡꯂꯣꯏꯅꯦ ꯅꯪꯅ ꯀꯔꯤ ꯈꯪꯗꯅꯅꯣꯕ ꯑꯁꯨꯛ ꯆꯛꯋꯥꯏ ꯁꯥꯔꯤꯁꯦ ꯃꯊꯤꯕꯣꯡ ꯑꯁꯤ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯊꯥꯛꯄ ꯉꯝꯗꯧꯕ ꯑꯃꯗ ꯊꯥꯖꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗ ꯏꯕꯦꯝꯃ ꯌꯥꯎꯔꯛꯑꯣ ꯍꯥꯏꯗꯦꯀꯣ ꯌꯥꯎꯗ ꯌꯥꯔꯛꯇꯕꯒꯤꯅꯤꯅꯦ ꯏꯆꯦꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯦ ꯈꯔ ꯍꯦꯟꯃꯟꯕ ꯑꯗꯨꯒꯤꯅꯤ ꯌꯥꯎꯔꯤꯕꯁꯦ ꯏꯁ ꯌꯥꯝꯅ ꯍꯩꯁꯤꯡꯈ꯭ꯔꯦꯗ ꯏꯕꯦꯝꯃꯅ ꯁꯤꯜꯂꯤꯕ ꯊꯧꯑꯣꯡꯗꯨꯗꯤ ꯍꯦꯟꯃꯟꯗꯕꯅꯤꯅꯀꯣ ꯍꯥꯍꯥꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯅꯦ ꯆꯠꯊꯣꯛꯑꯗ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯔꯦꯝꯗꯣ ꯑꯩꯅ ꯇꯥꯎꯁꯤꯅꯤꯅꯦ ꯍꯥꯏꯅ ꯕꯦꯅꯨꯅ ꯊꯕꯥꯕꯨ ꯅꯝꯗꯅ ꯆꯤꯡꯅꯕꯗꯨꯃꯛ ꯍꯣꯠꯅꯔꯝꯃꯤ ꯖꯥꯇꯤꯁꯨ ꯃꯥꯅꯗꯗꯤ ꯉꯝꯍꯜꯂꯔꯣꯏ ꯈꯜꯂꯕ ꯃꯥꯜꯂꯤ ꯑꯗꯨꯃꯛ ꯊꯕꯥꯒꯤ ꯃꯈꯨꯠ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯥꯝꯃꯤ ꯇꯧꯅꯔꯤꯕꯗꯨ ꯑꯎꯕ ꯃꯤꯅ ꯎꯔꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯅꯤ ꯇꯥꯟꯖꯥꯗꯨꯗꯅꯤ ꯁꯥꯃꯨ ꯃꯥꯁꯨ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯋꯥ ꯈꯔ ꯈꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯏꯉꯛ ꯉꯛꯅ ꯏꯆꯦ ꯀꯩꯅꯣ ꯇꯧꯔꯝꯂꯤꯁꯤꯕꯣ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯅꯣꯏꯅꯦ ꯅꯁꯥ ꯌꯥꯅꯒꯦꯔꯥ ꯌꯥꯅꯔꯣꯏꯔꯥ ꯍꯧꯖꯤꯛꯃꯛ ꯊꯕꯥꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯍꯦ ꯑꯩ ꯂꯩꯔꯤꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯍꯧꯖꯤꯛꯃꯛ ꯄꯨꯈ꯭ꯔꯣ ꯀꯥꯏꯅ ꯉꯝꯕꯔ ꯌꯦꯡꯒꯦꯕ ꯊꯕꯥ ꯆꯠꯂꯣ ꯏꯟꯗꯣꯟꯅ ꯍꯥꯏꯕꯁꯤ ꯌꯥꯎ ꯆꯠꯂꯣ ꯑꯁꯤꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯅꯤ ꯏꯟꯗꯣꯟ ꯑꯩꯕꯨ ꯆꯠꯂꯣꯅꯦ ꯍꯧꯖꯤꯛ ꯑꯗꯨ ꯑꯗꯥ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯅꯦ ꯍꯦ ꯆꯠꯄ ꯀꯥꯏꯅ ꯑꯩ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯂꯝꯀꯦꯠꯄꯤ ꯅꯪ ꯆꯠꯂꯣꯕ ꯍꯥꯏꯅ ꯕꯦꯅꯨꯗꯨ ꯆꯪꯁꯤꯟꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯖꯥꯇꯤꯅꯤ ꯍꯦꯛꯇ ꯅꯝꯗꯅ ꯕꯦꯅꯨꯗꯨ ꯂꯩꯃꯥꯏꯗ ꯏꯟꯊꯨꯔꯝꯃꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯊꯕꯥꯅ ꯁꯥꯃꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯂꯥꯎ ꯍꯥꯏꯅ ꯑꯗꯨꯃꯛ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯕꯦꯅꯨ ꯁꯥꯎꯅ ꯍꯦ ꯑꯩꯃꯛ ꯂꯩꯅ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯍꯥꯏꯅ ꯍꯧꯒꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯥꯇꯤꯅ ꯅꯝꯗꯅ ꯑꯃꯨꯛ ꯍꯦꯛꯇ ꯅꯝꯁꯤꯜꯂꯝꯃꯤ ꯅꯪꯒꯤꯁꯤ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯁꯤꯡꯅꯔꯦ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯁꯤꯡꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯅ ꯕꯦꯅꯨꯗꯨ ꯄꯦꯟꯗꯕ ꯄꯨꯝꯕ ꯖꯥꯇꯤꯗ ꯍꯩꯊꯔꯒꯦ ꯈꯟꯅ ꯃꯈꯨꯠ ꯊꯥꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯥꯇꯤꯁꯨ ꯑꯔꯥꯏꯕ ꯑꯣꯏꯗꯕꯅ ꯍꯦꯛꯇ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯀꯟꯊꯣꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯕꯦꯅꯨꯗꯨ ꯃꯥꯅ ꯉꯝꯂꯔꯣꯏ ꯈꯪꯕꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯈꯪꯅꯤꯕ ꯅꯪꯁꯨ ꯈꯪꯅꯤꯕ ꯍꯥꯏꯅ ꯃꯈꯨꯠ ꯁꯤꯡꯂꯒ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯛꯂꯕ ꯇꯨꯡꯗ ꯋꯥꯗꯅ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯇꯝꯗꯨꯗ ꯊꯕꯥꯗꯨ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯁꯥꯃꯨꯒꯤ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯏꯀꯥꯏꯅ ꯂꯨꯛꯊꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯑꯗꯨꯃꯛ ꯇꯞꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯁꯥꯃꯨꯗꯨ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ
ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯗꯤ ꯍꯦꯟꯅ ꯏꯀꯥꯏꯔꯅꯤ ꯈꯟꯅ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯒ ꯉꯁꯤꯁꯤꯕꯨ ꯏꯟꯗꯣꯟꯅ ꯑꯩꯕꯨ ꯃꯥꯅ ꯁꯤꯟꯕ ꯅꯨꯄꯥꯗꯨꯗ ꯅꯝꯗꯅ ꯄꯤꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤꯅꯤ. ꯅꯪꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯇꯥꯕꯤꯔꯗꯤ ꯉꯁꯤ ꯑꯣꯏꯔꯤꯁꯦ ꯑꯣꯏꯔꯝꯈꯤꯗ꯭ꯔꯅꯦ? ꯁꯥꯃꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ. ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯐꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ. ꯍꯧꯖꯤꯛ ꯍꯦꯛꯇꯔꯣ ꯍꯥꯏꯔꯤꯁꯦ? ꯆꯤꯡꯅꯕ꯭ꯔꯣ? ꯋꯥꯗꯣ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯥꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯑꯣꯏꯔꯤꯕ ꯈꯦꯟꯅꯕ ꯐꯤꯕꯝꯗꯨꯗ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯩ. ꯀꯩꯁꯨ ꯈꯟꯒꯅꯨ, ꯑꯩꯒꯤꯁꯨ ꯌꯨꯝꯗ ꯅꯪꯒꯨꯝꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯌꯥꯏꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯗꯨꯗꯤ. ꯍꯥꯏꯅ ꯑꯅꯤꯗꯨ ꯇꯞꯂꯤ ꯇꯞꯂꯤꯅ ꯆꯠꯄ ꯍꯧꯕꯒ ꯇꯨꯡꯗꯒꯤ ꯕꯦꯅꯨꯅ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯄꯨꯔꯒ ꯂꯥꯛꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯦ ꯇꯧꯉꯝꯕꯤ, ꯅꯪ ꯉꯥꯏꯈꯣ. ꯅꯨꯄꯥ ꯃꯆꯥ ꯁꯥ ꯑꯩ ꯑꯄꯥ ꯁꯥꯔꯤꯕ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯐꯨꯊꯧ, ꯑꯗꯨꯒ ꯂꯝꯀꯦꯠꯄꯤꯁꯦ ꯆꯔꯥ ꯆꯔꯥ ꯆꯤꯡꯂꯒ ꯄꯨꯔꯣ. ꯑꯃꯨꯛ ꯂꯥꯛꯑꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ, ꯁꯣꯝꯗ ꯂꯥꯛꯑꯣ. ꯁꯤꯗ ꯑꯩꯒꯤ ꯈꯪꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯕꯅꯤ, ꯃꯣꯏꯗ ꯍꯦꯛꯇ ꯆꯪꯉꯁꯤ. ꯌꯥꯒꯗ꯭ꯔꯣ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯕꯗꯤ? ꯌꯥꯅꯤ ꯂꯥꯛꯑꯣ. ꯍꯥꯏꯅ ꯁꯥꯃꯨꯅ ꯃꯈꯨꯠꯇꯨ ꯁꯝꯂꯒ ꯑꯅꯛꯄꯗ ꯂꯩꯕ ꯃꯇꯥꯎ ꯑꯃꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯒ ꯂꯣꯠꯂꯝꯃꯤ. ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯋꯥꯏꯗ ꯎꯔꯝꯂꯒ ꯃꯥꯡꯈꯤꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯔꯣꯝ ꯆꯠꯈꯤ ꯍꯥꯏꯕ ꯎꯍꯧꯗ꯭ꯔꯣ? ꯎꯍꯧꯗ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯁ꯭ꯋꯥꯏꯗ ꯎꯈꯤꯕꯅꯤ. ꯄꯪꯂꯥꯞ ꯂꯥꯞꯅ ꯆꯠꯂꯝꯃꯣ, ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯤꯁꯤ. ꯍꯥꯏꯅ ꯃꯈꯣꯏꯗꯣ ꯑꯗꯨꯋꯥꯏꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯔꯕꯁꯨ ꯐꯪꯂꯝꯗꯦ. ꯇꯥꯟꯖꯥꯗꯨꯗ ꯕꯦꯅꯨꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯀꯔꯥꯏ ꯂꯝꯀꯦꯠꯄꯤꯗꯨꯗꯤ ꯏꯈꯨꯠꯁꯤ ꯄꯦꯟꯅ ꯑꯃꯨꯛꯇ ꯐꯨꯒꯦꯅꯦ. ꯐꯪꯗ꯭ꯔꯦꯅꯦ. ꯑꯁ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯍꯣꯔꯦꯟ ꯕꯤꯃꯣꯜꯅ ꯍꯪꯂꯛꯂꯒꯅ ꯀꯔꯤꯅꯣꯕ ꯑꯩꯅ ꯈꯨꯝꯗꯣꯏꯁꯤꯕꯣ? ꯐꯠꯇꯦꯗꯀꯣ, ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ. ꯅꯨꯄꯥ ꯑꯃꯅ ꯏꯅꯦ ꯀꯥꯟꯅꯔꯣꯏ, ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯤꯔꯒ ꯃꯇꯝ ꯃꯥꯡꯅꯕ. ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯆꯥꯅꯨꯄꯤꯗꯣ ꯑꯣꯏꯅ ꯇꯥ ꯕꯤꯃꯣꯜꯗ ꯄꯤꯊꯣꯛꯈ꯭ꯔꯣ. ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯅ ꯐꯥꯎꯕ ꯁꯤꯠꯄ ꯍꯩꯇ꯭ꯔꯤꯕꯤꯗꯣ? ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯦꯜ ꯍꯟꯕ ꯇꯥꯕ. ꯀꯗꯥꯏꯗꯒꯤ ꯁꯤꯜꯅꯅꯣ ꯑꯩꯅ ꯍꯟꯗꯣꯏꯁꯤꯕꯣ? ꯍꯥꯟꯅ ꯂꯧꯁꯤꯜꯂꯨꯕ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯂꯣꯏꯈ꯭ꯔꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯅꯦ ꯑꯣꯏꯅ ꯇꯥ ꯕꯤꯃꯣꯜꯗ ꯂꯩꯕ ꯇꯥꯕ. ꯆꯠꯊꯣꯛꯑꯗꯥꯗ ꯅꯥꯞ ꯆꯥꯗꯕ ꯋꯥ ꯉꯥꯛꯇ. ꯁꯤꯗ ꯋꯥꯔꯦꯝ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯝꯀꯦꯠꯄꯤꯗꯣ ꯑꯣꯏꯅ ꯊꯤꯕ ꯌꯥꯗ꯭ꯔꯣ? ꯊꯤꯔꯕꯅꯦ, ꯐꯪꯗ꯭ꯔꯦ. ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯕꯣ? ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯂꯒ ꯈꯔ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯇꯧꯔꯨꯕꯕꯨꯅꯦ, ꯗꯁꯥꯗꯨꯝ ꯇꯥꯔꯤ. ꯑꯩꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯁꯤꯕꯣ? ꯍꯥꯏꯅ ꯕꯦꯅꯨꯗꯨ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯗꯨꯅ ꯉꯥꯡꯗꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯅꯨꯄꯥ ꯑꯇꯩꯗꯨꯁꯨ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ. ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯨꯝꯂꯒ ꯂꯩꯔꯝꯕ ꯁꯥꯃꯨꯒꯤ ꯃꯇꯥꯎ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯒ ꯄꯥꯎꯗꯨ ꯄꯤꯔꯝꯃꯤ. ꯑꯗꯨꯝ ꯇꯧꯅ ꯑꯗꯨꯃꯛ ꯁꯥꯃꯨꯒ ꯊꯕꯥꯒ ꯆꯦꯟꯕ ꯍꯥꯏꯗꯨ ꯇꯥꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯂꯥꯏꯕꯤꯗꯨ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯃꯆꯤꯟꯗ ꯇꯞꯅ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯗꯨꯕꯨ ꯀꯔꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ. ꯌꯨꯝꯗ ꯃꯆꯥꯅꯨꯄꯤ ꯌꯩꯃ ꯏꯆꯥꯎ ꯆꯥꯎꯅ ꯏꯇꯣꯝꯇ ꯂꯩꯍꯧꯏ ꯍꯥꯏꯕꯁꯦ ꯀꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯕ. ꯍꯣ ꯄꯥꯕ, ꯅꯪꯕꯨ ꯍꯟꯖꯤꯜꯂꯛꯑꯣ ꯀꯩꯗꯧꯒꯦ? ꯑꯩ ꯏꯇꯣꯝꯇ ꯂꯩꯕ ꯀꯤꯖꯩꯌꯦ ꯄꯥꯕꯥꯎ. ꯍꯥꯏꯅ ꯂꯥꯏꯕꯤꯗꯨ ꯀꯤꯖꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯖꯥꯎꯗꯨ ꯀꯣꯛ ꯊꯤꯜꯂꯛꯄꯗꯨꯗ ꯀꯤꯖꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯀꯅꯥꯅꯣ? ꯏꯍꯦ, ꯏꯆꯥꯇꯣꯝꯕꯤ ꯄꯥꯕꯅꯤꯅꯦ. ꯍꯥ ꯄꯥꯕ, ꯅꯪ ꯀꯩꯒꯤ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏꯅꯣ? ꯍꯥꯏꯅ ꯁꯧ ꯁꯧ ꯂꯥꯎꯅ ꯊꯣꯡꯖꯥꯎꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯝꯃꯤ. ꯂꯥꯏꯕꯤ ꯃꯥꯗꯤ ꯃꯤ ꯌꯥꯎꯏ ꯍꯥꯏꯁꯨ ꯎꯗꯕꯅꯤꯅ ꯑꯗꯨꯃꯛ ꯁꯧ ꯁꯧ ಲಾವ್ನ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏꯁꯤꯕꯣ? ꯏꯍꯦ ꯏꯆꯥꯇꯣꯝꯕꯤ ꯄꯥꯕ ꯍꯜꯂꯛꯂꯁꯤꯗꯤ. ꯃꯇꯥꯡꯗꯨꯗ ꯊꯕꯥꯅ ꯇꯞꯅ ꯃꯥꯒꯤ ꯃꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯂꯥꯏꯕꯤ ꯏꯉꯛ ꯉꯛꯅ ꯄꯥꯕ ꯀꯅꯥꯅꯣ ꯃꯥꯗꯤ? ꯅꯃꯥꯇꯣꯟꯅꯤ. ꯀꯔꯤ ꯑꯁꯤꯕꯨ ꯏꯃꯥꯇꯣꯟꯅꯦꯕ? ꯍꯥꯏꯅ ꯂꯥꯏꯕꯤꯗꯨ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯅꯣꯛꯊꯣꯔꯛꯂꯝꯃꯤ. ꯃꯇꯧꯗꯨꯗ ꯊꯕꯥꯗꯨ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩꯔꯝꯃꯤ. ꯁꯥꯃꯨ ꯊꯕꯥꯗꯨ ꯏꯀꯥꯏꯔꯦ ꯍꯥꯏꯕ ꯈꯪꯕꯅ ꯁꯥꯎꯔꯤ ꯁꯥꯎꯔꯤ. ꯆꯪꯉꯨ ꯌꯥꯏ, ꯏꯃꯨꯡꯗ ꯆꯪ. ꯄꯥꯕ ꯅꯪ ꯌꯥꯏꯀꯣ, ꯆꯍꯤꯒ ꯏꯆꯥꯟ ꯆꯥꯟꯅꯗꯈꯩ. ꯍꯥꯏꯅ ꯈꯠꯂꯤ ꯂꯥꯏꯕꯤꯗꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ. ꯁꯥꯃꯨ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤꯗꯤꯕ ꯍꯥꯏꯔꯒ ꯊꯕꯥꯗ ꯃꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯥꯅꯨꯄꯤ ꯃꯉꯥꯎ ꯈꯔ ꯊꯤꯕꯅꯤ, ꯁꯥꯎꯅꯨꯀꯣ. ꯁꯥꯎꯗꯦꯗ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯏꯃꯨꯡ ꯆꯪꯂꯁꯤ. ꯍꯣꯏ. ꯍꯥꯏꯅ ꯊꯕꯥꯗꯨ ꯏꯀꯥꯏ ꯁꯥꯃꯨꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯍꯜ ꯑꯅꯤ ꯑꯍꯨꯝ ꯄꯥꯎ ꯍꯟꯕꯅꯤ ꯍꯥꯏꯅ ꯊꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯑꯁꯣꯝꯗ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯅꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯊꯤꯜꯍꯜꯂꯛꯂꯅꯨ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯕ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯕꯥ ꯊꯣꯏꯅ ꯑꯉꯛꯄ ꯑꯣꯏꯗꯦ. ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯨꯟꯅ ꯈꯪꯕꯅ
ꯑꯗꯨꯝ ꯇꯧꯔꯅꯤ ꯍꯥꯏꯕ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄ ꯆꯠꯇꯕꯗꯨ ꯐꯖꯗꯦ ꯍꯥꯏꯅ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯅꯨꯄꯥꯗꯨꯁꯨ ꯍꯥꯟꯅ ꯅꯨꯄꯤ ꯂꯩꯔꯝꯕ ꯑꯣꯏꯕꯒ ꯀꯩꯒ ꯃꯈꯥ ꯇꯥꯅ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯅꯔꯝꯗꯦ꯫ ꯂꯥꯏꯕꯤꯗꯤ ꯃꯄꯥꯅ ꯃꯃꯥꯇꯣꯟꯅꯤ ꯍꯥꯏꯗꯅ ꯃꯥꯒ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨꯒꯤ ꯊꯥꯖꯕ ꯉꯝꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯕꯥꯎ ꯀꯩꯗꯧꯔꯒꯦ ꯏꯆꯥꯇꯣꯝꯕꯤ? ꯑꯁ ꯊꯦꯝꯕ ꯃꯥꯟꯕ ꯋꯥꯒ ꯑꯝꯇ ꯍꯥꯏꯔꯛꯂꯅꯨ꯫ ꯄꯥꯕꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯕ? ꯑꯩꯅ ꯀꯩꯗꯧꯔꯒꯦꯅꯦ? ꯏꯃꯥꯇꯣꯟꯅꯦꯅ ꯑꯩꯒ ꯂꯦꯡꯒꯥ ꯑꯣꯏꯕꯤꯁꯤꯕꯨ ꯀꯃꯥꯏꯅ ꯄꯨꯔꯛꯏꯅꯣꯕ? ꯅꯠꯇꯦ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯏꯃꯥꯇꯣꯟꯅ ꯀꯧꯗꯣꯏꯅꯣ? ꯊꯤꯒꯤꯁꯨ ꯈꯤꯇꯪ ꯑꯍꯟ ꯑꯣꯏꯕꯤ ꯑꯃꯇꯁꯨ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ? ꯍꯩ ꯌꯥꯗ ꯇꯧꯔꯤꯅꯤ, ꯇꯥꯟꯖꯥ ꯃꯦꯟꯖꯥꯅꯅꯤ, ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯍꯥꯏꯅ ꯁꯥꯃꯨꯅ ꯃꯆꯥꯅꯨꯄꯤꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯑꯩꯅꯗꯤ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯄꯨꯔꯛꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯃꯥꯁꯨ ꯅꯪꯒꯨꯝꯕꯅꯤ, ꯅꯆꯦꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕꯤ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥ ꯍꯥꯏꯐꯝ ꯑꯣꯏꯒꯅꯤ ꯈꯟꯅ ꯑꯩꯅ ꯅꯃꯥꯇꯣꯟꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯃꯥꯡꯗ ꯈꯛ ꯑꯣꯏꯒꯗꯕ, ꯑꯗꯨꯕꯨꯅꯦ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯕꯗꯗꯤ ꯅꯆꯤꯟ ꯅꯥꯎ ꯑꯣꯏꯅ ꯂꯣꯏꯅꯒꯗꯕ, ꯈꯪꯉꯦꯗꯅ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ? ꯈꯪꯉꯦ꯫ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯇꯣꯟ ꯏꯆꯦ ꯈꯪꯗ꯭ꯔꯦꯗ ꯀꯩ ꯀꯧꯗꯣꯏꯅꯣ, ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯊꯕꯥꯅ ꯂꯩꯕ ꯀꯥ ꯑꯗꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯥꯃꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯃꯇꯧꯗꯨꯗ ꯑꯗꯨꯃꯛ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯕꯥꯁꯨ ꯃꯥꯕꯨ ꯑꯄꯣꯛꯄꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯅ ꯂꯧꯈꯠꯄꯤꯕꯗ ꯑꯣꯏꯔꯕꯁꯨ ꯇꯧꯕꯤꯔꯕꯗꯤ ꯈꯟꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯨꯃꯤꯟ ꯀꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯇꯣꯝꯇ ꯁꯨꯛꯊꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯥꯏꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯈꯪꯗ꯭ꯔꯤꯉꯩꯗ ꯅꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯂꯨꯔꯕꯁꯨ ꯑꯁꯦꯡꯕ ꯈꯪꯂꯕꯗ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯂꯥꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯕꯥ ꯏꯉꯛ ꯉꯛꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯂꯝꯃꯤ꯫ ꯂꯥꯏꯕꯤꯁꯨ ꯍꯥꯏꯒꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯂꯠꯂ ꯇꯧꯗꯨꯅ ꯃꯣꯏꯅ ꯄꯥꯕꯒꯤ ꯅꯨꯄꯤꯗꯗꯤ ꯏꯃꯥ ꯀꯧꯋꯣꯅ ꯍꯥꯏꯕ, ꯀꯥꯏꯗꯦꯗ ꯑꯩꯅ ꯉꯔꯥꯡ ꯅꯣꯛꯄꯗꯣ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯕꯒꯤꯅꯤ, ꯁꯥꯎꯒꯅꯨꯀꯣ꯫ ꯁꯥꯎꯗꯦꯗ, ꯑꯗꯣ ꯄꯥꯕꯅ ꯍꯥꯏꯕꯗꯗꯤ ꯏꯃꯥꯇꯣꯟꯕꯨ ꯄꯥꯕꯅ ꯃꯆꯥꯅꯨꯄꯤꯗꯧꯅ ꯂꯣꯏꯅꯅꯤ ꯍꯥꯏ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯣꯏꯗ ꯌꯥꯗꯕꯒꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯊꯃꯣꯏꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯨꯝꯅꯁꯨ ꯈꯜꯂꯦ ꯍꯥꯏ꯫ ꯊꯕꯥ ꯂꯥꯏꯕꯤꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯃꯌꯥꯝꯗꯨꯗ ꯏꯉꯛ ꯉꯛꯅ ꯑꯁꯦꯡꯕꯔꯅꯦ? ꯑꯗꯣ ꯄꯥꯕꯅ ꯍꯥꯏꯕꯗꯗꯤ ꯌꯨꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯅꯤ ꯏꯆꯤꯟ ꯏꯅꯥꯎꯗꯧꯅ ꯂꯩꯌꯣ ꯍꯥꯏ꯫ ꯃꯄꯥꯎ ꯊꯣꯛꯂꯀꯥꯟꯗꯕꯨ ꯃꯤꯃꯥꯡꯗ ꯏꯃꯥ ꯍꯥꯏꯅ ꯀꯧ ꯍꯥꯏ꯫ ꯑꯁꯦꯡꯕ? ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯒꯦ꯫ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯕ ꯌꯥꯔꯣꯏ, ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯀꯥꯗꯨꯒꯤ ꯃꯄꯥꯜꯗꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄ ꯁꯥꯃꯨꯗꯨ ꯃꯆꯥꯅꯨꯄꯤꯒ ꯊꯕꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯑꯉꯥꯎꯕꯤ ꯑꯅꯤꯁꯤꯗꯤꯕ ꯍꯥꯏꯅ ꯁꯣꯜꯂꯒ ꯃꯇꯣꯝꯇ ꯂꯩꯔꯦ ꯍꯥꯏꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯝꯕ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯖꯕ, ꯑꯗꯨꯒ ꯑꯃꯨꯛ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯦ ꯈꯟꯅ ꯍꯤꯡꯖꯔꯝꯕꯤ ꯑꯗꯨꯅ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯕꯗꯨꯗ ꯃꯥꯁꯨ ꯄꯦꯟꯖꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯅ ꯏꯃꯨꯡꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯣꯏꯅꯔꯒ ꯃꯤꯃꯥꯡ ꯊꯣꯛꯄꯗꯅ ꯃꯃꯥ ꯃꯆꯥꯗꯧꯅ ꯂꯣꯏꯅꯔꯤ꯫ ꯑꯁꯣꯝꯗꯅ ꯕꯦꯅꯨꯗꯨ ꯕꯤꯃꯣꯜꯗꯒꯤ ꯊꯕꯥ ꯄꯤꯅꯤ ꯍꯥꯏꯖꯤꯟꯅꯔꯒ ꯁꯦꯜ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯧꯊꯣꯛꯂꯨꯕꯗꯨ ꯊꯕꯥꯅ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯁꯦꯜꯗꯨ ꯍꯟꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯅꯨ ꯎꯄꯥꯏ ꯂꯩꯇ ꯏꯕꯨꯡꯉꯣ ꯕꯤꯃꯣꯜ, ꯅꯆꯦꯗꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯈ꯭ꯔꯦꯅꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯆꯦ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯑꯝꯇ ꯈꯪꯗꯦ꯫ ꯅꯨꯄꯤ ꯁꯦꯝꯕꯤꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕ ꯁꯦꯜꯗꯣ ꯅꯨꯄꯤꯁꯨ ꯁꯦꯝꯕꯤꯗ꯭ꯔꯕꯅꯤꯅ ꯁꯦꯜꯗ ꯍꯟꯗꯣꯛꯄꯤꯔꯣ ꯌꯥꯔꯦ꯫ ꯅꯣꯏꯒꯤ ꯀꯣꯝꯕ ꯆꯤꯟꯕ ꯑꯝꯇ ꯈꯪꯗꯦ, ꯑꯩꯒꯤ ꯁꯦꯜꯗꯨꯗ ꯃꯤꯐꯝ ꯊꯣꯛꯄ ꯄꯤꯕꯤꯔꯣ꯫ ꯕꯦꯅꯨ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯛꯂꯝꯗꯦ꯫ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯗꯨ ꯌꯣꯜꯂꯒ ꯐꯥꯎꯕ ꯀꯣꯟꯅꯕ ꯉꯝꯕꯒꯤ ꯆꯥꯡ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯆꯥ ꯅꯨꯄꯤꯁꯤ ꯑꯣꯏꯅ ꯂꯧꯔꯣ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯃꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯅꯆꯥꯅꯨꯄꯤꯕꯨ ꯃꯃꯜ ꯂꯧꯗꯨꯅ ꯌꯣꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅꯦ꯫ ꯕꯤꯃꯣꯜ ꯅꯪ ꯏꯆꯥꯅꯨꯄꯤꯁꯤ ꯄꯨꯈ꯭ꯔꯣ ꯆꯠꯂꯣ꯫ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯩ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯃꯃꯤꯠ ꯎꯁꯤꯜꯂꯒ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯈꯥꯡꯒꯠꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯂꯥꯏꯕꯤꯒ ꯊꯕꯥꯒꯗꯨ ꯍꯧꯅꯔꯒ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯂꯩꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯑꯍꯜ ꯈꯔꯅ ꯕꯦꯝꯃ, ꯂꯩꯕꯤꯌꯥ, ꯁꯤꯕꯨ ꯀꯅꯥ? ꯅꯦ, ꯑꯩꯈꯣꯏ ꯏꯃꯥꯇꯣꯟꯅꯤ꯫ ꯍꯥ, ꯍꯟꯗꯛ ꯁꯥꯃꯨꯅ ꯅꯨꯄꯤ ꯑꯃ ꯄꯣꯔꯛꯑꯦꯗꯣ? ꯃꯥꯅꯦꯅꯦ, ꯑꯁꯤꯗꯤ ꯏꯕꯦꯝꯃ ꯅꯃꯥꯇꯣꯟꯒꯤ ꯃꯍꯨꯠ ꯅꯈꯣꯏ ꯑꯅꯤꯗꯨꯝ ꯅꯃꯥꯟꯅꯕꯤ ꯑꯣꯏꯕꯗꯨꯝ ꯌꯥꯔꯅꯤꯅꯦ꯫ ꯑꯗꯨꯒꯤ ꯋꯥꯗꯤꯅꯦ
ꯑꯍꯜ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯑꯃ ꯄꯨꯔꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯏꯃꯥꯇꯣꯟꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯩꯗ. ꯍꯣꯏꯅꯦ, ꯅꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯅꯦ, ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ. ꯊꯕꯥꯅ ꯃꯥꯟꯕ ꯅꯠꯇꯦ, ꯀꯩ ꯀꯧꯗꯣꯏꯅꯣ? ꯁꯥꯃꯨꯅ ꯂꯧꯔꯕꯅꯤꯅ ꯏꯅꯝꯃ ꯍꯥꯏꯅ ꯍꯦꯛ ꯀꯧꯔꯣ. ꯍꯣꯏ ꯏꯅꯝꯃ, ꯑꯩꯗꯤ ꯃꯥꯁꯦ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯗꯦꯗ, ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤꯗꯧꯅ ꯑꯗꯨꯝ ꯈꯜꯂꯦꯕ. ꯍꯣꯏꯅꯦ, ꯅꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯅꯃꯥꯟꯅꯕꯤꯗꯧꯅ ꯑꯗꯨꯝ ꯇꯧꯏꯅꯦ. ꯅꯃꯥꯅ ꯆꯥꯕꯨ ꯃꯥꯟꯗꯦꯕ. ꯃꯥꯟꯗꯕꯅꯤꯅꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯗꯅ ꯆꯠꯈꯤꯔꯝꯃꯤ. ꯎꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯊꯥꯕꯜꯂꯩ ꯋꯥꯈꯜ ꯏꯃꯝꯃꯝꯅ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯛ ꯂꯣꯏꯅ ꯏꯌꯥ ꯌꯥꯅꯔꯦ ꯑꯗꯨꯅꯦ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯊꯥꯕꯜꯂꯩꯗꯨ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯅ ꯑꯗꯨꯃꯛ ꯃꯥꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯅꯤꯗු ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯒ ꯅꯣꯛꯃꯤꯟꯅꯗꯅ ꯍꯟꯖꯤꯜꯂꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯁꯥꯃꯨꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯣꯏ ꯑꯅꯤ ꯍꯟꯖꯤꯜꯂꯛꯂꯕ꯭ꯔꯥ? ꯂꯥꯏꯕꯤꯅ ꯑꯧ ꯄꯥꯕ ꯍꯥꯏꯅ ꯑꯅꯤꯗꯨ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯏꯃꯨꯡ ꯆꯪꯈ꯭ꯔꯤꯕ ꯑꯅꯤꯗꯨꯕꯨ ꯁꯥꯃꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯖꯍꯧꯔꯝꯃꯤ.